ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯣꯡ ꯋꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯀꯨꯟꯖꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯔꯣꯡ ꯋꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯅꯤꯡꯊꯝꯊꯥ ꯂꯣꯏꯈ꯭ꯔꯕꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯏꯪꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯥꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯗꯨꯃꯛ ꯏꯪꯂꯤꯕ ꯃꯇꯝꯅꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯨꯜ ꯑꯃꯒꯤ ꯂꯧꯕꯨꯛꯀꯤ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯃꯉꯥ ꯑꯁꯦ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯟꯖꯟꯅ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯀꯔꯥꯏꯗꯅꯣ ꯑꯃ ꯀꯦꯝ ꯇꯧꯔꯒ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯉꯥꯅꯤ ꯇꯔꯥꯅꯤ ꯉꯥꯎꯊꯣꯛꯎꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯁꯨꯅꯔꯤꯕ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯊꯥ ꯃꯈꯥꯏꯃꯨꯛꯇꯤ ꯑꯗꯨꯃꯛ ꯊꯕꯛ ꯀꯣꯝꯂꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯀꯣꯏꯊꯣꯛꯎꯁꯤꯗꯅ ꯋꯥꯐꯝ ꯑꯗꯨꯗ ꯊꯦꯝꯕꯅ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯝꯗꯨꯅ ꯂꯩꯔꯄꯣꯠꯅꯤꯗ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯤꯛꯃꯟꯕꯗꯨꯗ ꯁꯦꯟ ꯄꯨꯊꯣꯛꯎ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥꯗꯅ ꯑꯗꯨ ꯈꯟꯕꯒꯤ ꯋꯥꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯨꯁꯟꯅ ꯑꯃꯨꯛ ꯍꯦꯔꯥ ꯁꯦꯟꯒꯤ ꯋꯥꯗꯨꯗꯤ ꯂꯣꯏ ꯄꯥꯏꯅꯔꯄꯣꯠꯅꯤ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯊꯕꯛ ꯂꯣꯏꯈꯤꯕꯒꯤ ꯁꯦꯟꯐꯝ ꯑꯃꯃꯝ ꯂꯣꯏꯅ ꯈꯪꯅ ꯐꯪꯅꯔꯕ ꯉꯥꯛꯇꯅꯤ ꯀꯥꯟꯅꯗꯦꯁꯦ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡ ꯉꯥꯟꯕꯗ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯊꯕꯛꯇ ꯁꯨꯝ ꯇꯧ ꯂꯩꯗꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯂꯕꯅꯤ ꯁꯪꯁꯥꯔꯁꯦ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯆꯥꯕꯝꯗ ꯑꯃꯨꯛꯇꯪꯗꯤ ꯀꯣꯏꯊꯣꯛꯂꯨꯕꯅ ꯐꯕꯖꯥꯠꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯔꯦꯅꯦ ꯋꯥꯁꯤꯝ ꯅꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯗꯥꯏꯅꯦ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯁ ꯍꯧꯕ ꯅꯠꯇꯦꯃꯤ ꯅꯣꯏ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯑꯩꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯍꯦꯛꯇ ꯀꯥꯞꯊꯈ꯭ꯔꯁꯤ ꯀꯩꯅꯣ ꯆꯥꯕ ꯊꯛꯄ ꯑꯥꯗ ꯂꯣꯏ ꯇꯧꯔꯁꯤ ꯀꯦꯝ ꯇꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯂꯩꯊꯣꯛꯂꯨꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯅ ꯀꯦꯝ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯈꯪꯂꯕ꯭ꯔꯣ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯈꯟꯅꯔꯗꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯉꯥꯏꯈꯣ ꯀꯗꯥꯏꯗꯕꯨ ꯐꯖꯕ ꯃꯐꯝ ꯂꯩꯒꯦ ꯑꯗꯨꯒꯤꯗꯨꯗꯤ ꯃꯦꯞꯇ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯒꯣꯒꯣꯅ ꯌꯥꯔꯦꯁꯦ ꯋꯥꯁꯤꯝ ꯅꯪꯒꯤ ꯒꯥꯔꯤꯗꯨꯕꯨ ꯑꯋꯣꯏꯕꯒꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯒꯥꯔꯤꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦꯅꯦ ꯆꯠꯐꯝꯗꯨꯒꯤ ꯋꯥꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯆꯠꯐꯝꯗꯨꯅꯅꯦ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯛꯂꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯉꯍꯥꯟꯋꯥꯏ ꯂꯝ ꯌꯥꯝ ꯀꯣꯏꯔꯛꯄ ꯑꯃ ꯂꯩꯌꯦ ꯕꯥꯏꯛ ꯑꯃ ꯊꯧꯔꯒ ꯀꯨꯏꯆꯠ ꯆꯠꯄꯤ ꯀꯥꯡꯕꯨꯗꯣ ꯑꯗꯣ ꯃꯣꯏꯗ ꯍꯪꯉꯒꯦ ꯑꯁꯣꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥꯏꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯁꯤꯜ ꯂꯥꯡꯗꯨꯅ ꯀꯔꯤ ꯄꯨꯕ ꯑꯃꯗꯤ ꯇꯦꯟꯅꯆꯤꯡꯕ ꯀꯌꯥ ꯂꯩꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯒꯗꯕꯅꯤꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯑꯦꯔꯦꯟꯖ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯔꯗꯨꯅ ꯂꯩꯅꯍꯧꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏꯁꯤꯡꯁꯨ ꯋꯥꯁꯤꯝꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯊꯧꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯒꯣꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯃꯍꯥꯛ ꯈꯛꯇꯅꯃꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯁꯟꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯁꯤꯕꯨ ꯃꯤ ꯑꯗꯨꯝ ꯆꯠꯅꯕ ꯖꯥꯠꯂꯣ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯣꯏꯕ ꯖꯥꯠꯂꯣ ꯐꯖꯕꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ ꯑꯗꯨꯗ ꯃꯐꯝꯗꯨ ꯐꯖꯔꯒꯁꯨ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯇꯥꯝꯅ ꯂꯩꯕ ꯖꯥꯠꯅꯤꯗ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯅ ꯇꯧꯕ ꯖꯥꯠꯅꯤ ꯉꯍꯥꯟꯋꯥꯏꯗ ꯈꯨꯟꯁꯨ ꯈꯔ ꯇꯥꯔꯝꯃꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯣ ꯀꯔꯤꯅꯣꯅꯦ ꯈꯨꯟꯗꯨꯗ ꯃꯤ ꯇꯥꯔꯝꯃꯒ ꯑꯃꯨꯛ ꯂꯩꯇ꯭ꯔꯤꯗꯨꯗꯤ ꯃꯤ ꯇꯥꯕꯗ ꯈꯔ ꯋꯥꯕ ꯖꯥꯠꯅꯤꯗ ꯍꯥꯏꯕꯗꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯪꯗꯕ ꯑꯗꯩꯅꯤ ꯀꯔꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯪꯗꯕ ꯍꯦꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯐꯝꯗꯣ ꯗꯨꯀꯥꯟꯒꯨꯝꯕ ꯀꯩꯗꯧꯕ ꯑꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯐꯦꯁꯤꯂꯤꯇꯤ ꯑꯝꯇ ꯂꯩꯇꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯅꯦꯠꯋꯥꯔꯛ ꯂꯩꯇꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯨꯁꯟꯗꯕ ꯂꯝꯗꯨꯕꯨ ꯂꯩꯍꯩꯕ ꯌꯥꯕ ꯂꯝꯂꯅꯦ ꯑꯣ ꯑꯗꯨꯒꯤꯔꯥ ꯃꯥꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨꯅꯦ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯅꯦꯠꯋꯥꯔꯛꯀꯥꯁꯦ ꯆꯞ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ
ꯌꯨꯝꯗ ꯄꯥꯎ ꯐꯥꯎꯅꯤꯡꯉꯗꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯑꯣꯅꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯏꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯁꯥ ꯀꯩ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣ ꯑꯗꯨꯒꯤꯗꯤꯅꯦ ꯁꯦ ꯑꯩꯅ ꯄꯥꯏꯔꯛꯂꯤꯕꯁꯦ ꯔꯝꯕꯣꯒꯤ ꯊꯥꯡꯅꯤ ꯎꯔꯕꯁꯦ ꯃꯅꯪꯒꯟꯁꯤꯅ ꯍꯣꯔꯥꯏ ꯃꯌꯥꯁꯤꯁꯨ ꯑꯗꯨꯝ ꯉꯥꯏ ꯍꯤꯒꯠꯂꯒ ꯃꯤ ꯆꯤꯛꯀꯦꯟ ꯂꯩꯁꯨ ꯎꯔꯦꯗꯅ ꯊꯦꯝꯕ ꯏꯕꯣ ꯅꯪꯒꯤ ꯊꯥꯡꯗꯣ ꯍꯣꯔꯦꯟ ꯎꯗ ꯌꯥꯟꯕ ꯐꯥꯎꯗ ꯀꯣꯟꯒꯗꯕ ꯊꯥꯡꯅꯤ ꯆꯥꯎꯔꯕ ꯃꯣꯏꯒꯤ ꯋꯦꯗꯤꯡꯒꯣ ꯍꯥꯏꯕ꯭ꯔꯥ ꯋꯥꯕꯨꯛ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥ ꯑꯦꯂꯦꯟ ꯃꯥꯟꯕ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯃꯗꯨ ꯊꯣꯛꯂꯛꯑꯗꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯁꯨꯔꯟꯖꯟꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯂꯒꯁꯨ ꯅꯦꯠꯋꯥꯛ ꯐꯪꯕ ꯃꯐꯝ ꯑꯃꯗꯤ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯆꯠꯂꯗꯤ ꯐꯗꯧꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯒꯣꯒꯣ ꯅꯪꯅ ꯃꯤ ꯇꯥꯗꯕ ꯑꯥꯏꯂꯦꯟ ꯑꯃꯗ ꯄꯨꯔꯤꯁꯤꯕꯣ ꯑꯁ ꯑꯥꯏꯂꯦꯟ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯎꯃꯪꯗꯅꯤ ꯎꯃꯪꯗ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯇꯨꯅ ꯉꯥꯡꯁꯪꯅꯗꯨꯅ ꯁꯨꯝ ꯂꯥꯛꯏ ꯁꯨꯔꯟꯖꯟꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯥꯛ ꯏꯌꯥ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯔꯒꯗꯕꯒꯨꯝ ꯃꯁꯥꯗꯣ ꯅꯤꯡꯀꯣꯛ ꯂꯥꯎꯏ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯌꯥ ꯂꯥꯡꯗꯨꯅ ꯑꯗꯨꯝ ꯆꯠꯄꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯌꯥꯎꯁꯜꯂꯨꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯝ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4-5 ꯇꯥꯁꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯁꯍꯔꯗꯒꯤ ꯐꯅꯌꯥꯝ ꯇꯥꯝꯅ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯤ ꯇꯥꯟꯅꯕ ꯈꯨꯡꯒꯪꯁꯤꯡꯗꯒꯤꯁꯨ ꯐꯅꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯂꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏꯅ ꯉꯁꯤ ꯑꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔꯒ ꯆꯪꯁꯤꯟꯗꯨꯅ ꯐꯖꯕ ꯃꯐꯝ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯅꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯦꯟ ꯈꯟꯗꯨꯅ ꯇꯨꯝꯃꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯐꯝ ꯑꯗꯨꯗ ꯈꯜꯂꯤꯕꯁꯤ ꯇꯦꯟ ꯑꯅꯤꯅꯤ ꯑꯃꯗꯅ ꯎꯁꯟ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯃꯤ ꯑꯗꯨꯒ ꯇꯦꯟ ꯑꯃꯗꯅ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯝꯂꯤ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯨꯝꯂꯤꯕ ꯇꯦꯟ ꯑꯁꯤꯅ ꯈꯔ ꯆꯥꯎꯏ ꯑꯗꯨꯒ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯇꯦꯟ ꯑꯁꯤꯅ ꯈꯔ ꯄꯤꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯦꯟ ꯈꯟꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯈꯣꯏꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯁꯤꯡꯇꯦꯛ ꯁꯤꯡꯂꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯨꯔꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯅꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯎꯃꯪ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯀꯌా ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯍꯥꯏꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯟꯖꯟꯅ ꯎꯃꯪꯁꯤꯗꯒꯤꯅꯦ ꯁꯥ ꯀꯩꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅꯕ ꯑꯩꯒꯤ ꯍꯩꯅꯗꯦꯍꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯑꯃꯗꯤ ꯍꯨꯁꯟ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯊꯦꯝꯕꯁꯤꯅ ꯄꯔꯞ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯤꯁꯤꯅ ꯇꯨꯝꯅꯤꯡꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯏ ꯑꯗꯨ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯇꯣꯞꯄ ꯋꯥꯐꯩ ꯑꯃꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯇ ꯊꯦꯝꯕꯗꯣ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯁꯨꯔꯟꯖꯟ ꯅꯪ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯥꯏꯅꯦ ꯀꯤꯗꯅꯕ ꯀꯩꯅꯣꯝ ꯌꯦꯡꯒꯦꯔꯣ ꯀꯔꯤꯅೋ ꯌꯦꯡꯉꯤꯅꯦ ꯁꯤ ꯎꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯦꯝꯕꯅ ꯅꯣꯡꯃꯩ ꯄꯤꯁꯇꯣꯜ ꯑꯃ ꯁꯠꯇꯣꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯅ ꯁꯤꯔꯣ ꯑꯩꯒꯤ ꯅꯠꯇꯦꯗ ꯉꯍꯥꯟꯋꯥꯏ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯆꯔꯨ ꯍꯣꯟꯕꯗ ꯊꯦꯡꯅꯕꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯝꯖꯤꯜꯂꯕ ꯀꯅꯥꯝꯇꯁꯨ ꯊꯤꯔꯛꯈꯤꯗ꯭ꯔꯦ ꯑꯩ ꯅꯨꯃꯤꯠ 2-3 ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯇꯨꯅ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃꯩꯁꯤ ꯄꯥꯏꯔꯝꯕ ꯃꯤꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯊꯝꯃꯦꯗꯅꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ ꯊꯦꯝꯕꯁꯤ ꯅꯣꯡꯃꯩꯒ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯈꯟꯅꯍꯧꯗꯕ ꯐꯔꯦꯗ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯃꯇꯝꯗꯨꯗ ꯁꯨꯔꯟꯖꯣꯟꯅ ꯀꯔꯥꯏ ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ ꯀꯥꯔꯟ ꯇꯧ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯔꯨ ꯌꯥꯎꯔꯤꯃꯤ ꯀꯌꯥ ꯌꯥꯎꯔꯤꯅꯣ ꯁꯤꯕꯣ 9 ꯌꯥꯎꯔꯤꯝꯅꯦ ꯂꯨꯝꯒ ꯂꯥꯎꯏꯅꯦ ꯁꯤ ꯄꯥꯔꯗꯤ ꯀꯤꯗ꯭ꯔꯦꯍꯦ ꯑꯩ ꯃꯤ ꯀꯤꯗ꯭ꯔꯦꯍꯦ ꯌꯥꯔꯦꯀꯣ ꯑꯉꯥꯎꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥ ꯂꯥꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯎꯃꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯦꯠꯂꯒ ꯈꯣꯡꯕꯒꯨꯝ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ 5 ꯑꯗꯣ ꯃꯥꯅ ꯊꯣꯛꯄ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯎꯕ ꯑꯗꯨꯗ ꯃꯈꯣꯏ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯡ ꯊꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯝꯃꯅꯕ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ 5 ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕꯅ
ꯇꯦꯟ ꯑꯃꯗ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯆꯧꯕ ꯇꯦꯟ ꯑꯗꯨꯗ ꯃꯈꯣꯏ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯩ ꯍꯧꯒꯠꯂꯝꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃ ꯂꯥꯛꯂꯒ ꯐꯝꯖꯤꯟꯗꯨꯅ ꯀꯨꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯃꯉꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯛꯄ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤꯕꯁꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯇꯦꯟ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯟ ꯆꯤꯡꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯃꯈꯣꯏꯅ ꯃꯩ ꯍꯧꯒꯠꯂꯝꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃꯒꯨꯝ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯁꯨꯔꯟꯖꯟ ꯇ꯭ꯔꯦꯟꯗꯣ ꯁꯠ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩ ꯋꯥꯁꯤꯝ ꯒꯣꯒꯣ ꯍꯣꯏ 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 ꯋꯥꯁꯤꯝ ꯑꯩ ꯒꯣꯒꯣ ꯑꯩꯁ ꯀꯩꯗꯧꯔꯒꯦ ꯅꯣꯡꯉꯥꯜꯂꯕꯣ ꯑꯁ ꯅꯣꯡꯉꯥꯟꯕ ꯅꯠꯇꯦꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯩ ꯂꯥꯡꯅꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯃꯩ ꯍꯧꯒꯠꯄꯗꯣ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃ ꯈꯤꯜꯂꯒ ꯐꯝꯃ ꯂꯩꯍꯧꯔꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏꯃꯨ ꯍꯥꯏꯕ꯭ꯔꯣ ꯀꯔꯥꯏ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯁ ꯒꯣꯒꯣ ꯇꯧꯅꯨꯀꯣ ꯍꯩ ꯂꯥꯡꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯒꯣꯅ ꯇ꯭ꯔꯦꯟ ꯑꯗꯣ ꯇꯞꯅ ꯆꯤꯡꯊꯣꯛꯂꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯨꯁꯨ ꯎꯔꯦ ꯍꯩꯁ ꯑꯁꯤꯗꯤ ꯑꯁꯦꯡꯕꯩ ꯂꯥꯏꯃꯨꯅꯤꯅꯦ ꯑꯩ ꯋꯥꯁꯤꯝ ꯌꯦꯡꯉꯨꯅꯦ ꯑꯩ ꯌꯦꯡꯉꯣꯏ ꯑꯁ ꯌꯦꯡꯉꯨꯁꯦ ꯑꯁꯨꯝꯅ ꯁꯨꯔꯟꯖꯟ ꯑꯃꯗꯤ ꯒꯣꯒꯣꯅ ꯋꯥꯁꯤꯝꯕꯨ ꯅꯝꯗꯨꯅ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯁꯤꯝꯅ ꯇ꯭ꯔꯦꯟ ꯑꯗꯣ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯦ ꯑꯩ ꯑꯁꯤꯗꯤ ꯂꯥꯏꯃꯨꯁꯨ ꯅꯠꯇꯅ ꯑꯦ ꯀꯔꯤꯅꯣ ꯇꯨꯁꯤ ꯑꯣ ꯀꯩꯅꯦ ꯀꯩ ꯃꯃꯩ ꯄꯥꯜꯂꯤꯁꯨ ꯎꯗ꯭ꯔꯣ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇ꯭ꯔꯦꯟꯗꯣ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯨꯜꯂꯤꯕꯗꯣ ꯀꯩꯅꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯑꯩ ꯀꯩ ꯍꯥꯏꯕ ꯅꯨꯡꯁꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯍꯜꯂꯕꯗꯤꯅꯦ ꯈꯪꯉꯒ ꯆꯦꯟꯈꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯏꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯍꯥ ꯑꯃꯨꯛꯇꯪ ꯍꯥꯏꯒꯦꯇ ꯂꯥꯎꯔꯒ ꯇꯥꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯒꯣꯒꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯇ꯭ꯔꯦꯟ ꯑꯗꯣ ꯇꯞꯅ ꯆꯤꯡꯊꯣꯛꯂꯒ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯒ ꯃꯈꯣꯏꯅ ꯎꯔꯤꯕ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯅ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯩ ꯑꯗꯨꯁꯨ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯐꯔꯪ ꯆꯣꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯆꯣꯡꯁꯤꯜꯂꯝꯂꯒ ꯀꯥꯜꯂꯒ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯔꯟꯖꯟ ꯃꯁꯥꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯆꯠꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯋꯥꯁꯤꯟ ꯑꯃꯗꯤ ꯒꯣꯒꯣ ꯋꯥꯟꯊ ꯅꯣꯛꯈ꯭ꯔꯤ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕꯁꯨ ꯃꯈꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯦꯟ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯃꯈꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯗꯨꯅ ꯋꯥꯁꯤꯝ ꯑꯃꯗꯤ ꯒꯣꯒꯣꯗꯣ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯣꯛꯈ꯭ꯔꯤ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯟꯅ ꯑꯁ ꯅꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯕꯣ ꯁꯤꯗ ꯀꯩꯖꯥꯎ ꯑꯃ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤꯗꯣ ꯑꯩꯅ ꯂꯥꯎꯕꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯣꯡꯉꯒ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯣ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯅꯈꯣꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯦ ꯀꯥꯏꯗ ꯏꯁꯤꯡꯗꯨꯅ ꯋꯥꯐꯝ ꯑꯗꯨꯗ ꯍꯨꯁꯟꯅ ꯑꯩ ꯈꯪꯉꯔꯣꯏ ꯇꯦꯡꯀꯤ ꯀꯥꯏꯕ ꯏꯁꯤꯡꯅꯤ ꯈꯪꯉꯔꯣꯏꯅ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯒꯣꯒꯣ ꯃꯈꯣꯏꯅꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕꯁꯨ ꯚꯥꯞ ꯇꯥꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯈꯣꯏꯁꯨ ꯅꯣꯛꯄ ꯍꯧꯔꯛꯂꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯅꯣꯛꯄꯗꯨꯗ ꯁꯨꯔꯟꯖꯟ ꯁꯥꯎꯗꯨꯅ ꯅꯣꯏꯁꯤꯗꯤꯕ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯠꯈꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯇ꯭ꯔꯤ ꯃꯐꯝ ꯑꯃꯗ ꯍꯟꯇꯣꯛꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯐꯤꯔꯣꯜ ꯈꯔꯅ ꯃꯁꯥꯗꯣ ꯁꯦꯡꯗꯣꯛꯇꯨꯅ ꯍꯣꯡꯗꯣꯛꯂꯤ ꯑꯁꯣꯝꯅ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯁꯨ ꯇꯦꯟ ꯑꯗꯨꯗ ꯆꯪꯅꯅꯕ ꯇꯧꯔꯛꯄꯗꯗꯤ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 5 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯇꯨꯝꯂꯒꯨꯁꯤ ꯅꯣꯡꯁꯨ ꯉꯥꯐꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯥꯏꯈꯥꯏꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ 5 ꯑꯗꯣ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯊꯧꯖꯤꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯧꯖꯤꯟꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏꯅ ꯊꯧꯖꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯣꯡ ꯃꯪꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯃꯪꯁꯤꯟꯕꯇ ꯅꯠꯇꯅ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯧꯖꯤꯜꯂꯛꯄꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯊꯧꯖꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯄꯤꯛꯄ ꯌꯨꯝ ꯈꯔ ꯇꯥꯕꯒꯨꯝ ꯎꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯧꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯏ ꯑꯁꯨꯝꯅ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯋꯥꯡꯂꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ
ꯆꯕꯨꯜ ꯆꯕꯨꯜ ꯃꯇꯨꯝ ꯃꯇꯨꯝ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯆꯧꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯍꯨꯝ ꯁꯨꯝ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯎꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯗꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯕꯒꯨꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯈꯥ ꯂꯩꯕꯥꯛ ꯊꯣꯟꯗꯦ, ꯎ ꯌꯨꯡꯗꯨꯅ ꯃꯊꯛꯇ ꯁꯒꯥꯏ ꯁꯥꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯌꯨꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯨꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇꯞꯅ ꯏꯪꯅ ꯇꯥꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯨꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯄꯔꯞ ꯄꯔꯞ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯣ ꯁꯣ ꯂꯣꯜꯂꯝꯗꯦ꯫ ꯊꯣꯡ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯌꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯝꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯧꯔꯤꯕ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯁꯨ ꯎꯔꯤ ꯋꯥꯔꯤꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯂꯩꯔꯝꯂꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯊꯥꯡꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯠꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯐꯖꯅ ꯃꯈꯣꯏ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ꯫ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯪꯀꯨꯏ ꯀꯨꯏꯅ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯌꯨꯝ ꯑꯗꯣ ꯅꯣꯡ ꯌꯨꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕ ꯈꯨꯜ ꯑꯁꯤꯗ ꯍꯥꯟꯅꯅ ꯃꯤ ꯂꯩꯔꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯤꯡꯅꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯗ ꯆꯦꯠꯊ ꯀꯅꯥ ꯀꯅꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯕ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯅꯣꯡꯁꯨ ꯇꯥꯔꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯣ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯅꯕ ꯍꯧꯖꯤꯛꯇꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅꯁꯨ ꯆꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯇꯥꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯍꯥꯡꯈ꯭ꯔꯤ꯫ ꯅꯣꯡ ꯍꯥꯡꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯈꯔꯁꯨ ꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯣ ꯎꯔꯤ ꯋꯥꯔꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯅꯃꯛ ꯀꯨꯞꯁꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯁꯤꯡꯗ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯎꯁꯤꯡ ꯑꯗꯨꯁꯨ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯔꯟꯖꯟ, ꯋꯥꯁꯤꯝ, ꯒꯣꯒꯣ ꯑꯃꯗꯤ ꯍꯨꯁꯟ, ꯊꯦꯝꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯏ, ꯑꯗꯨꯒ ꯍꯥꯏꯅꯩ, ꯀꯔꯤꯅꯣ ꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤꯒꯤ ꯋꯥꯛꯁꯣꯞꯀꯨꯝꯕ ꯑꯣꯏꯔꯝꯕ ꯖꯥꯠꯂꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯗꯨꯡ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯦꯟꯈꯤꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨꯗꯤ ꯂꯦꯡꯕꯒꯤ ꯃꯑꯣꯡ ꯇꯧꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯔꯟꯖꯟꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯃꯥꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯉꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯁꯤꯝ, ꯒꯣꯒꯣ ꯑꯃꯗꯤ ꯍꯨꯁꯟ, ꯊꯦꯝꯕ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯁꯥ ꯎꯆꯦꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯁꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯔꯟꯖꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯟꯖꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅꯗꯤ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯃꯑꯣꯡ ꯇꯥꯕ ꯌꯥꯝꯅ ꯌꯥꯎꯔꯤ, ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ, ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯔꯛꯇ꯭ꯔꯤꯕꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯂꯤꯡ ꯀꯥꯁꯟꯕ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯖꯤꯟ ꯌꯥꯎꯔꯝꯗꯕ, ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡꯅ ꯒꯥꯔꯤ ꯑꯁꯦ
ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯊꯅꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯅꯅꯕꯒꯤ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯄꯥꯏꯅꯔꯝꯕꯒꯨꯝ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯆꯪꯂꯛꯄ ꯑꯃꯗꯤ ꯎꯔꯨꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯅꯥꯄꯤ ꯁꯤꯡꯖꯥꯡ ꯃꯌꯥꯝ ꯑꯃꯅ ꯁꯣꯝꯖꯤꯟꯕ ꯑꯃꯗꯤ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯌꯦꯠꯁꯤꯟꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯎꯏ꯫ ꯍꯧꯖꯤꯛ ꯂꯩꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯐꯖꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯂꯥꯛꯄꯣꯏ ꯅꯤꯡꯂꯗꯨꯅ ꯑꯩꯈꯣꯏ ꯎꯗꯅꯕ ꯀꯣꯏꯂꯣꯠ ꯂꯣꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯅꯣꯡ ꯍꯥꯡꯈꯤꯕꯗꯣ ꯑꯃꯨꯛꯁꯨ ꯆꯨꯔꯛꯅꯕ ꯇꯧꯔꯤ꯫ ꯃꯇꯝꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯟꯖꯟꯅ ꯅꯣꯡꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯌꯨꯝ ꯑꯗꯣ ꯌꯧꯔꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯉꯛꯄ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯌꯨꯝ ꯑꯗꯣ ꯉꯁꯥꯏꯗꯤ ꯃꯈꯣꯏꯅ ꯆꯪꯉꯝꯗꯥꯏꯗ ꯊꯣꯡ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯪꯉꯛꯄ ꯃꯇꯝ ꯑꯁꯤꯗꯅ ꯊꯣꯡ ꯑꯗꯣ ꯄꯣꯅꯥ ꯄꯥꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯍꯨꯁꯟꯅ, ꯀꯔꯤꯅꯣꯗ, ꯉꯁꯥꯏ ꯑꯩꯈꯣꯏꯕꯨ ꯊꯣꯡꯁꯤ ꯉꯥꯁꯜꯂꯒ ꯊꯅꯝꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯅꯥꯅ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯝꯃꯤꯕ? ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ, ꯑꯁ ꯈꯪꯗꯦꯍꯦ, ꯀꯣ ꯍꯥꯡꯇꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯊꯅꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯍꯩꯊꯔꯛꯂꯤ꯫ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯅꯣꯡ ꯆꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯐꯖꯕ ꯏꯪ ꯆꯤꯛꯂꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗꯤ ꯅꯣꯡ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅꯖꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯅꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣই ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯉꯁꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯇꯧꯈꯤꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯈꯥꯝꯗꯨꯅ ꯊꯝꯈꯤꯕ ꯒꯥꯔꯤ ꯑꯗꯣ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯒꯨꯔꯨꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯦ ꯁꯨꯔꯟꯖꯟ, ꯋꯥꯁꯤꯝ, ꯒꯣꯒꯣꯅꯤ꯫ ꯑꯗꯨꯒ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯇꯨꯡꯗ ꯆꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯅ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯁꯦꯡꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯗꯨ ꯎꯕ ꯑꯗꯨꯗ ꯍꯨꯁꯟꯅ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯗꯨꯗ ꯊꯦꯝꯕꯅ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯝꯇ ꯀꯧꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯨꯁꯟꯅ ꯁꯨꯔꯟꯖꯟ, ꯋꯥꯁꯤꯝ ꯑꯃꯗꯤ ꯒꯣꯒꯣꯕꯨ ꯏꯃꯨꯡꯗ ꯆꯪꯅꯕ ꯀꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯧꯔꯕꯁꯨ ꯁꯨꯡꯇꯥ ꯇꯥꯈꯤꯗꯦ꯫ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯂꯛꯂꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯒꯥꯔꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯅ, ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯐꯥꯒꯤ ꯇꯧꯒꯗꯕꯒꯤ ꯂꯣꯠꯄ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯁꯨꯡꯆꯪ ꯆꯪꯉꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯁꯨꯔꯟꯖꯟ, ꯋꯥꯁꯤꯝ ꯑꯃꯗꯤ ꯒꯣꯒꯣꯕꯨ ꯀꯟꯅ ꯀꯧꯈꯤ꯫ ꯑꯗꯨꯒ ꯑꯗꯨꯝꯅ ꯐꯥꯒꯤ ꯇꯧꯔꯒ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ, ꯂꯥꯛꯂꯣ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯕꯁꯨ ꯁꯨꯡꯇꯥ ꯇꯥꯈꯤꯗ꯭ꯔꯤ, ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯍꯟꯅ ꯀꯧꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯂꯥꯛꯇꯕ ꯑꯗꯨꯗ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯑꯁꯨꯝ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒ ꯂꯣꯠꯄ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯖꯒꯥ ꯈꯔꯗ
ꯏ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ ꯏ ꯎꯔꯨꯕ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯨꯁꯟꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯝꯕ ꯆꯤꯡꯅꯔꯛꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯒꯥꯔꯤ ꯑꯗꯣ ꯍꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯨꯗꯤ ꯒꯥꯔꯤ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯒꯥꯔꯤ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯨꯁꯟꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯁꯤꯅ ꯍꯣꯔꯣꯟ ꯈꯣꯡꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗ꯭ꯔꯤꯕ ꯏꯇꯥꯎ ꯃꯐꯝꯁꯦ ꯀꯩꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯁꯦꯝꯐꯝ ꯃꯥꯜꯂꯤ ꯒꯥꯔꯤꯒꯤ ꯏꯟꯖꯤꯟ ꯑꯃꯗꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯣ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯂꯥꯡ ꯑꯃ ꯊꯥꯛꯄ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯑꯃꯗꯤ ꯒꯣꯒꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯖꯒꯥ ꯑꯃꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯈꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕꯁꯨ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯁꯨꯔꯟꯖꯟꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯋꯥꯁꯤꯝ ꯒꯣꯒꯣ ꯑꯃꯗꯤ ꯁꯨꯔꯟꯖꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯄꯣꯊꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯁꯟꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯒꯣꯒꯣꯅ ꯍꯣꯏ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯁꯥꯍꯤꯡ ꯆꯥꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯨꯁꯟꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯋꯥꯐꯝ ꯑꯗꯨꯗ ꯒꯣꯒꯣꯅ ꯃꯈꯥ ꯆꯠꯊꯔꯛꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯈꯣꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯪꯉꯨꯏꯗꯅ ꯆꯪꯉꯨꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯂꯨꯕꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯈꯨꯠꯇ ꯑꯆꯧꯕ ꯁꯤꯡꯖꯪꯅ ꯀꯔꯤꯅꯣꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯨꯝꯃꯒ ꯂꯩꯔꯝꯕ ꯑꯃꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯃꯌꯨꯝ ꯑꯃ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯕ ꯃꯌꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯨꯞꯁꯤꯟꯈꯤ ꯍꯦꯛ ꯀꯨꯞꯁꯤꯟꯕ ꯈꯤꯕꯒ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯂꯤꯕꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯉꯥꯛꯇ ꯃꯥꯜꯂꯤ ꯌꯣꯠꯊꯦꯛ ꯊꯥꯡꯇꯦꯛ ꯍꯣꯔꯥꯏ ꯑꯃꯗꯤ ꯀꯤꯔꯕ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯤ ꯂꯩꯍꯧꯔꯤꯕꯗꯣ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅꯒ ꯏꯪꯂꯤꯁ ꯐꯤꯂꯝꯗꯒ ꯌꯦꯡꯈꯤꯕ ꯔꯣꯡ ꯇꯔꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧꯔꯤ ꯄꯣꯠꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯕ ꯃꯥꯜꯂꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯅꯣꯡꯃꯩ ꯕꯦꯔꯦꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯏ ꯀꯔꯤ ꯅꯣꯡꯃꯩ ꯕꯦꯔꯦꯟꯁꯨ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯥꯅꯤ ꯏꯇꯥꯎ ꯅꯣꯡꯃꯩ ꯕꯦꯔꯦꯟ ꯂꯩꯍꯧꯏ ꯑꯗꯨꯒ AKꯁꯨ ꯂꯩꯍꯧꯏ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯐꯩ ꯀꯔꯤ ꯇꯧꯗꯣꯔꯤꯕ ꯅꯣꯏ ꯔꯣꯡ ꯇꯔꯟ ꯌꯦꯡꯉꯕ ꯅꯠꯇ꯭ꯔꯣ ꯔꯣꯡ ꯇꯔꯟ ꯐꯤꯂꯝꯗꯨꯗ ꯃꯈꯣꯏꯅ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯋꯥꯁꯤꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯔꯔꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯒꯥꯔꯤꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯍꯧꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯟꯖꯟ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯒꯥꯔꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯍꯣꯔꯣꯟ ꯈꯣꯡꯈ꯭ꯔꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯨꯁꯟꯅꯁꯨ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯉꯛꯂꯤꯕꯁꯦ ꯍꯣꯔꯣꯟ ꯈꯣꯡꯈꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯣꯔꯣꯟ ꯈꯣꯡꯈ꯭ꯔ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯀꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯦꯇ꯭ꯔꯤ ꯑꯗꯣ ꯐꯛꯇꯨꯅ ꯄꯨꯈ꯭ꯔꯤꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯠꯄꯒꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯁꯨꯝꯅ ꯒꯣꯔꯣꯡ ꯒꯔꯥꯡ ꯄ꯭ꯔꯦꯛ ꯄ꯭ꯔꯥꯛ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯃꯈꯣꯏ ꯃꯉꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯃꯥꯒꯤ ꯕꯦꯒ ꯑꯃꯗꯤ ꯃꯁꯥꯗ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯔꯟꯖꯟ ꯅꯪ ꯉꯁꯥꯏ ꯄꯥꯏꯈꯤꯕ ꯑꯩꯒꯤ ꯅꯣꯡꯃꯩꯗꯨꯗꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯂꯧꯊꯣꯔꯛꯏ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯅꯣꯡꯃꯩ ꯑꯗꯨ ꯎꯖꯕꯗ ꯈꯔꯗꯤ ꯊꯧꯅꯥ ꯐꯪꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯁꯤꯝꯅ ꯐꯥꯔꯦꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗꯅꯦ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯁꯤ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯀꯥꯎꯔꯛꯄꯒꯨꯝ ꯗꯪ ꯗꯪ ꯀꯥꯎꯔꯛꯏ
asomna kaurpa aduda makhoi manga ato kireduna tumin lei masidagi ti themana mana pariba nongmai ado thong adonda kapselai asomna nongmai maru ama ani kaplabagi tungda Suranjan Wasim amati Gogo Husan makhoi marina thembabu khamjeli aduduga karigumba asina kulasta leiba mi oramlabadi aikhoide hena khudong thigani adona nongmai kapkanu asengba khanglabagi tungda nongmai kapu haiduna khamjeli matam aduda gogona kadaidagi kulasida leiba mi oigadoribano kulasida leiba sidi hingsaba ngakani aikoi mafam masidagi amokana thokpa ngamdana siragadabani haiduna makhoi kapnaraklei asomna pakhanari ngai tanja adumakada gari ado kanagumba amana start tawkhibagi makhol tai asomna gari aduna start tawkhibagi khonjal ama tabaduda makhoi manga ado karino battery yawdaba gari asibu start tawribasi matau karamno haiduna wari sanari matam aduda husanna asomna wari sanaduna leirabati gari amata tawba ngamlaroi aduna ikhoi thoragi yengsi haiduna thongado khanghang hangduklui asomna thongado khanghang hangdukluba aduta maru ikokokpa wang chaupa mayaga to ihi higatpa ihing na hing tairaba misakama leptuna leirami madu ubadagi di thongado khangwal losali matam aduda wasimna karinu hujikidudi ha kiri madu rongtan haibato soine waramgani asomna hainari ngai tanja adumakata mafam madwaita leiriba miyoi kaya amana law khongbagi makholsu tar'i matam aduda makhoina mafam maswaida kana amata aikon ngasai nongtin ukhidabani aduga karaidagi lawliba khonjel no haiduna makhoi wari sanari asomna wari sanari ngai hojikti thongado yamna kanna kaurpadagi thongado phakairi thongado ne hek phakairapaga thembana pariba nomai ado maru ama ni kapthorai adona nongoi makhol khara takhiba aduda thongda kauramba do chaplep khai matam aduda makhoi manga ado kiman khibana hauji aikhoi kari tawgadabano haiduna wari sanarai haujikti gari su yakhidrei karino aikhoina tawgadoriba sibo haiduna wari sanaduna leiringai ikhang khangawdana mafam madwaida kanagumba ama dung laklaga nongmai masing khangdana kapthorakhi asomna nongmai kapthorakpaki makhol aduda makhoi manga adusu kiraduna mafam adu thadoktuna yum adugi thongnauda chongthoktuna chenakhri asomna yum adugi thongnauda chongthoktuna chenakhiba aduda gogodi matomta takhri aduga Husan amati Wasim makhoi anibuna tongana takhri aduga Suranjan amati thembana makhoi anisu makhoi ani tongana tari matam aduda gogona makhoi mari manabasing adu taranabagi damakta yamna kanna lauri asomna gogona lawba do Suranjan Wasim Husan amati themba makhoi mari nasu tabadagi somda lao haiduna kaunari asomna kaunari ngai haujikti gogona lauramba do tuminna chaplepkhri mahana aroi boina laurambasi yamna kanna laurumkhibani asomna gogona yamna kanna lauramlaga tuminna leikhiba aduda makhoi singado yamna pakhanari hauji Suranjan Wasim amati Husan themba makhoi singase ani thokna tongan taduna leiribani asomna tongan taduna leiriba makhoi singado sida lei haiduna launa duna sangsindarakpana amuk thingnari makhoi marina thingrabasu gogo yautaba yamna nungairamdi aduna gogoi busu makhoina kauraduna thirai thembasu makuta nongmai ado chejet pairi matam aduta Wasimna nongmai ado pangkapta kapthokanu maru loikhini haiduna hairi matam aduta themana hoi aisu khangi haiduna khumi asomna wari kaya sanana asom umang adugi manunglomda sangsilakpa matamdari gogo ado lairamdrei gogo lairamdaba aduda makhoi sing aduna yamna kanna gogo bu kauduna koithi thiki adumna kaurabasu phangmallaktraba adudagidi makhoi kirakraduna mafam adu thadoktuna atup mafam amata amuk channa ba honari tanja adumakada gogona yamna kanna laukhibagi khonjal aba tai khonjal adu tabada makhoi mari gogona lauriba adomda yamna kanna chensilakli asomna chensilakpa aduta haujikti gogo do leimaita gyan mangduna targa leiramli asomna gogona gyan manglaga targa leiramba aduta makhoi marina chensinduna mahaku gyan lagana ba yamna kanna laikanari adu warabasu mahak gyan la haibati yaramdi asomna tongdingai tanja adumakata makhoigi akoibata hauriba khwang hena wanglaba napising amati mana masing uwa macha sing ado haidok kanagumba ama sorot jamna yangna lakpagi khonjelama taki khonjel adu tabada makhoi mari jaga amada chensin aduna tumin lotnakhri aduga makhoigi mamangdana gogo do hojik taduna wanthaduna leiribani asomna makhoi mari aduna munna cheksinna yenglaga
ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯒꯣꯒꯣꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯥꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯒꯣꯒꯣꯕꯨ ꯃꯔꯦꯡꯕꯥꯟꯗ ꯍꯥꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯁꯨꯔꯟꯖꯟ, ꯋꯥꯁꯤꯝ, ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ, ꯑꯗꯨꯕꯨ ꯁꯨꯔꯟꯖꯟꯅ ꯈꯥꯝꯂꯝꯃꯤ꯫ ꯉꯥꯏꯈꯣ ꯏꯇꯥꯎ, ꯅꯣꯡꯃꯩꯗꯣ ꯀꯥꯞꯈꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄꯨꯔꯒ ꯃꯇꯣꯝꯇ ꯑꯣꯏꯔꯝꯕꯗꯤ ꯐꯩ, ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩꯗꯣ ꯀꯥꯞꯄꯨꯈꯤꯅꯨ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯒꯣꯒꯣꯅ ꯄꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯂꯨꯝꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯨꯝꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯒꯣꯒꯣꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯄꯨꯁꯤꯟꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯣ ꯉꯁꯥꯏ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯥꯜꯂꯤ ꯍꯥꯏꯅꯕ ꯌꯨꯝ ꯑꯗꯨꯗꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯒꯣꯒꯣꯕꯨ ꯍꯦꯛ ꯄꯨꯁꯤꯟꯈꯤꯕꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯨꯝꯁꯤꯡꯗ ꯂꯨꯝꯃꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯒꯣꯒꯣꯕꯨ ꯍꯦꯛ ꯄꯨꯁꯤꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯖꯣꯞ ꯀꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯈꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯨꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯔ ꯁꯥꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯊꯦꯝꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯔꯨꯗꯣ ꯀꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯅꯣꯡꯃꯩ ꯑꯗꯣ ꯇꯥꯅꯗꯨꯅ ꯀꯥꯞꯈꯤ꯫ ꯑꯗꯨꯝꯅ ꯊꯦꯝꯕꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯔꯟꯖꯟ, ꯋꯥꯁꯤꯝ ꯑꯃꯗꯤ ꯍꯨꯁꯟ ꯃꯈꯣꯏꯁꯤꯡꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯒꯣꯒꯣꯗꯣ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯒꯣꯗꯤ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯒꯣꯒꯣꯅ ꯍꯤꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯇꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯛꯇꯨꯅ ꯁꯦꯝ ꯁꯥꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕꯗꯨ ꯎꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯔꯤꯅ ꯍꯥꯏꯅꯩ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯣꯞ ꯀꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯣ ꯃꯁꯤꯗ ꯀꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯅꯗꯤ ꯒꯣꯒꯣꯗ ꯀꯛꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯒꯣꯒꯣꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯃꯈꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯒꯣꯒꯣꯕꯨ ꯊꯥꯡꯗꯨꯅ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯁꯥꯑꯣꯏ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯔꯤ ꯈꯔ ꯁꯥꯅꯗꯨꯅ ꯂꯩꯇ꯭ꯔꯤꯕꯁꯤꯗꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯒꯣꯕꯨ ꯊꯥꯡꯈꯤꯕ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯒꯣꯒꯣꯕꯨ ꯊꯥꯡꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯅꯈ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯇꯞꯅ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯠ ꯀꯛꯇꯨꯅ ꯂꯩꯔꯤꯕ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯑꯃꯗꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯐꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯨꯕ ꯑꯗꯨꯗ ꯋꯥꯁꯤꯝꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯆꯤꯟ ꯃꯦꯜꯂꯨꯕ ꯑꯗꯨꯗ ꯆꯤꯈꯥꯏꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯁꯤꯝꯒꯤ ꯃꯈꯨꯠ ꯆꯤꯈꯥꯏꯈꯤꯕ ꯑꯗꯨꯗ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯋꯥꯁꯤꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯃꯈꯨꯠ ꯆꯤꯈꯥꯏꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯣ ꯃꯈꯣꯏꯅ ꯋꯥꯟꯊꯍꯜꯂꯤꯕ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯔꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯀꯥꯞꯅꯅꯕ ꯇꯧꯔꯛꯄꯗꯗꯤ ꯃꯔꯨ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯇ ꯒꯣꯒꯣꯕꯨ ꯊꯥꯡꯈꯤꯕ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯈꯠꯂꯛꯂꯒ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯐꯥꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯣꯒꯣꯕꯨ ꯊꯥꯡꯈꯤꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯑꯗꯨꯃꯛ ꯁꯤꯔꯤ꯫ ꯑꯁꯨꯝꯅ ꯁꯤꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯅꯦꯅꯥ ꯇꯥꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕꯗꯣ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ꯫ ꯃꯤꯅꯤ ꯈꯪꯂꯛꯄꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯒꯣꯒꯣꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕꯅꯣ, ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯂꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯁꯨ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯍꯥꯠꯂꯤꯕꯁꯤ ꯃꯤ ꯑꯣꯏꯔꯝꯂꯤꯕꯅꯣ, ꯃꯤ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤ ꯇꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯋꯥꯍꯪ ꯄꯥꯎꯍꯪꯅꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯒꯣꯒꯣꯗꯣ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯍꯥꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ
ai sida kamdong leramlibno haiduna hangai gogona wa nganglakpa aduda makhoi marisu gogoda sat jengthorei matam aduda makhoi marina gogoda aikoi mafam mase thadokuna yamna thuna chilhaurasi haiduna makhoi manga punna phujum adudagi chenthorакli asona makhoi na hek chenthokhibaga yum manung aduta kanagumba khara sangkhibagi makhol tai masidagi di makhoi manga su narak mongsong phau duna adumak chenkhri makhoi na hek chenkibaga yum adudagi makhoi khara thorlaga makhoi na pairakpa nomaising ado masing khangdana kapthorei aduga yamna kana su laukhi matamadu da makhoi manga na khangli makhoi na hauji hatok lamliba misak adugi mari mata moga punba mising oiramgani khalli asumna makhoi asum jelakpana ngasai makhoi na kungang aduda jangsil lakhiba lambi ado thengnari lambi ado hek thengnabaga makhoi na lambi adomda kanna jelakpadati makhoi gi matungda gari ama yamna yangna thauno tanarakhi gari aduna ngangduna thorokpagi makhol adu tabada makhoi manga ado mafam adwaida tumina leisanduna lei nongsu taba amadi mambaga oibaga gari ado makhoi hendoktuna yangna dumak thaukhri masidagi di makhoi manga adusu mafam adwaida koima maduna chelakpadadi makhoi na kariguma pot amada thomjilli asomna thomjillakpa aduta mafam adwaida leiramba karino khangdaba sawoi ngawoi tawba kharasu khongduna paithokhi matam aduta suranjanna mara thomjillibato kadaidano haiduna maraga yenakpadati yamna chawba uyung amada oiduna leiramle uyung aduda mahana paiduna hawalaklaga maduna yenakpadati mado poster amani haiba khanglakhi matam aduta suranjanna karino masida kari iribajano asomna khanduna leiringai matam aduta makhoi mangara leiriba mafam aduta khanghaudana gari ki angan ba light ama kapsilakhi gari ke light kapsilakpa aduta makhoi manga to tawpham khangdana sap lepaga lei matam aduta gari dagi makhoi mioi ama kumtharaklaga gari adugi light adugi mamangda leplaga leiribato ui madu ubada makhoi manga na khangi hojik makhoi ki mamangda lepliba se makhoi bu harabagi tanarakliba mioi singado sodan oiramgani haiduna asumna khallingai hojik suranjanna mahana hojik paikhiba post ado karamba poster no haibado yenabagi damak leithorpadadi poster aduta wrong way haiduna thadun leramlibadu ure madu ubada suranjanna khanglei aikhoina ngasai poster asai jinghodabadagi thudoksinga se thoklibani lambi ase aikhoina kedorungda changloidabani mafam masita danger gi mark amasu yektuna leire khanglaklei matamaduda makhoi manga gi mamangda leptuna leiriba misak ado mahak nataba atopa ahum amasu kumtharaklei madu urubadagidi makhoi manga mafam masita kuina panthabadi yaroi haiduna makhoi mafam adu thadoktuna singkhina pa honarei adumne hek chengkhina baga torokpaga khanghauduna tenjei maru ama pairaktuna thembagi maphaiganda yungkhri adumna maphaiganda tu yungkhibadu ta themba yamna kana lawduna chelambadagi upsinduna tui matam maduda makhoi mari aduna chensallaktuna themba bu singkhatuna sor laktuna singna chenna ba honai adubu themadi makhong thangba thoktri mahakti yanthaduna adumak leiri matam aduta magi makhoi gi matungda inarakliba amadi ten kapakliba sing ado yamna hauna nokli matam aduta makhoi marina khanai hojik themba che lamuk laduna sum leirabadi aikoi yararoi maramaduna themba se mafam amada losalamlaka aikoi jaga amada handoktuna leisi makoina themba bu makoina langaringai matam aduta aikoina makoi gari asida kakhatuna kari yawbage haibadu jengsi aduga gari adum mundura aikoi thaukrasi hainari asamna planama torobagi tungda mafam aduda themba su yaraduna hoi haiduna mahak mafam aduda lehauri aduga makoi marina themba bu huntoklamlaga makoi nathaidaga atopa jaga amada chenthorakli matam aduda themba ki matungda yamna hauna noktuna lakliba singado mahaki manak yausilakli themba kibna loirabani adubu mahak kari tawudabano khangdana tumina dumak leiri matam aduda mahaki manakta gam karano nupa ma sangselaklaga mahaki ba phaiganda jungliba tenjei maru ado satokhi adusu khangsa satokpa nataba yamna tapna singnu satokpa aduta thembadi naman khraduna yamna kana laukhi asamna themna lauriba do makhoi mari sutai tanja aduta makhoi khangli hojik thembagi manakta makhoi lakliba makhoi matungda tanarakliba singado yaukhre haiba asumna khangbadagi makhoi mari ado tapna hojik makhoi gi manakta lekhiba gari adugi manakta chenselakli asumna gari adugi manak jorokpada gari aduta kanagumba amasu phamduna lerami madu ubada makhoi marina phamliba misak aduna hojik pau pi khrabati aikoi su soiduna sirani aduna matau karamna gari manung aduta phamduna leribado hatsike haiduna wari sanari masidagi makhoi marina tapna pakthaduna
nong marak aduda tapna tapna gari adugi manunglomda asum lakli aduga gari adugi matungda tok tok thilli asumna thinba aduda gari manungda phamlibado garidagi kumtharakli makutta torchlight anganba amasu pairi torchlight aduna koikap kaptuna jinglingai tanja adumakta tunglomdagi Suranjan amati Wasim makoi ani changduna yokhonga thomdarai gari adugi manungda yauramba yosai singatuna su yamna kanna thombadagi hauji gari adudagi kumtharakliba adusu mafam aduda sire asumna tawbadagi di makoi masem manaraduna gari aduda kakhalakli aduga gari ado start tawduna themana leiriba adomda yamna yangna thawjilai asumna thawjilakpa aduda thembagi manakta leiriba miyosing adunadi makoi ki driver aduna throklibani haiduna khalubana leptuna dumak laithokdori adubu throklibadudi Suranjanna thauba gari oibanina yamna yangna thawjilaklaga thembagi manakta leiriba sing aduda thongai khri adumna thongai khrabagi tungda makhoi phanphan chongtharaktuna thembabu gari aduda hapkatli asomna hakolabagi tungda gari ado yamna yangna amuk thawyorakli asomna gari aduna makhoina lakhiba lambi adomda yamna yangna thawdorkhibado haujikti makhoibu tanarakliba miyusing aduna su khangbadagi makhoi yamna kanna lauduna lehauri asomna leirambadagi makhoigi su gari amamuk tongaduna tanarakhi matamaduda makhoi mangana hainai karino makhoidi gari ama leibajani ngasai aikoina mafam mathwaida koja chatuna thiringai matamdadi asugumba gari amata lekhidaba jaini asomna hainaraduna makhoi gari ado yanga thorokpada makuna thoriba gari ado amuk yakhidrei matamaduda Suranjanna gari ado kaidorabano haidona jelakpadadi gari ado thau yauromdri matamaduda Suranjanna gari ase thau yaudrei maramaduna aikoi mafam asitagi chongtharaga chenkrisi hainari ofamaduda makhoi mari adusu yaraduna hoi haiduna chenkinaraba honarakli adubu thembadi makhongda tenjaina yungkhiba maramna mahak chenba ngamdri adumakpu makhoi mayamna tenjaina yungkiba mafam aduda makhoina yamna kanna phi amana kiselabagi tungda makhoina chingboi lakboi chenanaba honarai asomna makhoi asum chelakpana mafam adudagi phanayam sangna chenthorakli makhoina gari thoramba mafam aduda tungda tanarakliba gari adusu yausilakri gari adugi manungda kana amata yaromdaba aduda makhoi yamna hauna launa khiekna karigumba amata makhoina yanbagum tawkhi asomna kok yanbagi khonjal adu tabada makhoidi hena ki khrabani matam aduda gogona ngaikho ngasai akhoi umangda haibadi atupa mafam amada ten khanul leiringaida hojik makhoina laukhiba dugumna samana khongbagum laukhibani matam aduda akhoi di sarani haina khalubadu makhoina sodana wairangani makhoi se akhoi si adum sinuduna leirabajani mafam aduda leiriba makhoi mari aduna su hoi sumi makhoina asumna lauriba se ngasai akhoi changamdai su takhrabani akhoi di sani haiduna khalubani adubu makhoi di asigumba mihatpa mire laira sara khangdaba mathongram khangdaba singasina laubagi oire khalladuna makhoi tumin leinari asomda leinari ngai makhoi gi manakta gari singado mathang thaujilai punna gari ahomni gari sing adugi manungda makhoi mi kaya tonglibano haibadi khangdi asomna asum thaujilakpana haujikti makhoi mangana lotuna leiriba jaga ado yoksilakli jaga ado hek jobaga gari ado khami aduga akoibaduda makhoina koithi thirai asomna koithi thirakpada makhoi mangana lethi pampham aduda asum naksilakli matamaduda makhoi manga pakhat khiba kiman khibana kari tawgadabano haiba maha kari mata khangri matam aduda Wasimna nongga tabaduda lebak ado mahana khara charokna pekli asumna peklabagi tungda lebak ado mahana yanma thapna jaga amada langkhi asumna langkhiba aduda lebak aduna sorot launa unawana marak aduda tasankhiba aduda makhoi ki manaktamna sangsilaklamlaba mi hatpa sahing saba singado adomda oina amuk chensen khri adumna chensen khiba aduda makhoi mayam mado par haugatuna haujik makhoina thorokhiba gari adomda amuk chelai adubu makhoina chelakliba se yamna tapna chelaklibani matam aduda Suranjanna nangi plan to yan fajai ai muk tawge asawna hairaga mahaki mobile ado tapna lokthorakli aduga makhoi mari aduda khanjal u haiduna khanjal hali asomna khanjal halabagi tungda Suranjanna mahaki mobile ado yamna hauna isai ama thanabagi damakta play tawki hariba isai aduna lakadoriba se second mari manungda lakadoribani masidagi Suranjanna isai ado hek play tawbaga volume hauga lekhalle aduga phone ado muthalabagi tungda yamna sana langthokhi asomna langthokhrabagi tungda makhoi mari ado tuminna lomdun leiri matamaduda
ꯃꯈꯣꯏꯕꯨ ꯊꯤꯔꯤꯕ ꯑꯃꯗꯤ ꯅꯨꯡꯖꯦꯡ ꯆꯥꯏꯈꯤꯕ ꯂꯩꯈꯣꯝ ꯂꯪꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯔꯨꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯥꯛꯂꯕꯅꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯨꯔꯟꯖꯟꯅ ꯂꯪꯊꯣꯛꯈꯤꯕ ꯐꯣꯟ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯏꯁꯩ ꯁꯛꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯂꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯏꯁꯩ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯆꯦꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯔꯟꯖꯟ ꯋꯥꯁꯤꯝ ꯑꯃꯗꯤ ꯒꯣꯒꯣ ꯍꯨꯁꯟ ꯊꯦꯝꯕ ꯃꯈꯣꯏꯁꯤꯡ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯣꯡꯂꯛꯈꯤꯕ ꯒꯥꯔꯤ ꯑꯍꯨꯝ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯒꯥꯔꯤꯒꯤ ꯁꯣꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯃ ꯃꯃꯥꯡ ꯈ꯭ꯋꯥꯏꯊꯪ ꯊꯪꯕꯗꯣ ꯀꯥꯈꯠꯇꯨꯅ ꯊꯧꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯤ ꯃꯈꯣꯏꯅ ꯂꯩꯍꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯇꯥꯟꯅꯅꯕ ꯇꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯣ ꯌꯥꯎꯔꯝꯗꯕꯅꯤꯅ ꯊꯧꯕ ꯑꯗꯨꯃꯛ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯦꯟꯖꯩ ꯑꯃꯗꯤ ꯆꯥꯎꯔꯕ ꯇꯥꯁꯤꯡ ꯅꯣꯡꯃꯩꯁꯤꯡ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯏ ꯃꯉꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯣꯝꯗ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯗꯨꯝꯅ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯋꯥꯁꯤꯝꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯟꯈꯤ ꯑꯗꯨꯒ ꯒꯣꯒꯣꯒꯤ ꯁꯌꯦꯡꯗꯅ ꯇꯦꯟꯖꯩ ꯑꯃꯅ ꯌꯨꯡꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯣꯔꯛꯄꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯤꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯎꯃꯪ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯉꯥꯐꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯆꯨꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯅꯦꯅꯥ ꯇꯥꯔꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗꯒꯤꯗꯤ ꯀꯣꯏꯂꯥ ꯊꯥꯕ ꯂꯝꯕꯤ ꯌꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯃꯤ ꯇꯥꯔꯒꯅꯤ ꯈꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯥꯔꯤꯗꯣ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯍꯔ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯕꯅꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯎꯔꯨꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯉꯛ ꯉꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯅꯩ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯀꯌꯥ ꯑꯃꯁꯨ ꯌꯥꯟꯅꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯏꯍꯤꯡ ꯅꯥꯍꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯇꯩ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯉꯥꯅ ꯀꯨꯝꯊꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯈ꯭ꯔꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯉꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯒꯣꯒꯣ ꯍꯨꯁꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏꯁꯤꯡꯒꯤ ꯑꯁꯣꯛꯄꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕ ꯁꯌꯦꯡꯗ ꯇꯦꯟꯅ ꯌꯨꯡꯕ ꯑꯃꯗꯤ ꯐꯩꯒꯟꯗ ꯌꯨꯡꯈꯤꯕ ꯃꯈꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯝꯅꯃꯛ ꯂꯥꯌꯦꯡꯂꯤ ꯃꯈꯣꯏꯅ ꯂꯥꯌꯦꯡꯂꯤꯉꯩ ꯁꯨꯔꯟꯖꯟ ꯑꯃꯗꯤ ꯒꯣꯒꯣꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯔꯤꯕꯅꯣ ꯃꯗꯨꯗꯤ ꯃꯃꯥꯡꯊꯛꯇꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯉꯝꯗꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯋꯥꯀꯠꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯠꯄ ꯌꯥꯗꯕ ꯆꯪꯕ ꯌꯥꯗꯕ ꯂꯝꯕꯤꯁꯤꯡꯗꯗꯤ ꯔꯣꯡ ꯋꯦ ꯍꯥꯏꯗꯨꯅ ꯊꯥꯕ ꯄꯣꯁꯇꯔ ꯀꯌꯥ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯅꯈꯣꯏ ꯄꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯎꯍꯧꯗ꯭ꯔꯤ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯅ ꯄꯣꯁꯇꯔ ꯑꯗꯣ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯄꯥꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯤꯅꯤ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯑꯃꯗꯤ ꯏꯍꯪ ꯄꯥꯎꯍꯪꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯜꯂꯨꯕ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯨꯞꯅ ꯅꯩꯅꯗꯕꯤꯗ ꯍꯦꯛꯇꯃꯛ ꯂꯩꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯨꯕ ꯃꯈꯣꯏ ꯃꯉꯥꯗꯣ ꯑꯋꯥꯐꯝꯗ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯋꯥꯏꯃꯛꯇꯤ ꯃꯥꯡꯍꯧꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯋꯥꯔꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯈꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯃꯐꯝ ꯑꯃꯠꯇꯗ ꯍꯥꯏꯕꯗꯤ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯑꯆꯤꯛꯄ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯇꯧꯈꯤꯗ꯭ꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ